MAHOUSHA KHAL KANNABA environmental activist MANIKANTA MUTUM na PUKHATLAKLIBA agenda ania se THABAK to ONTHOKNABA Chief Minister ga Tanaragani Haina Langthabal SG MLA Karam Shyam na Phongdorakli wafam asi environment ka mari lainaba memorandum ama environmental activist MANIKANTA MUTUM na MLA Karam Shyam da kusinabagi thawram amada mahakna phongdok khibane environmental activist MANIKANTA MUTUM na Chief Minister Nongthombam Biren yauna MLA Nifuda environment ka mari lainaba memorandum pishin bagi changsilakliba khongthanggi saruk ama oina ngasi chajing ikopakta MLA Karam Shyam ga unaduna memorandum khusinaba duda MLA Karam Shyam na hai malem gi oina honglakliba MAHOUSHA gi khalla se kanabagi damak uwa marang kaina honba tangai fade khanbadage chahi kayagi mamangdage malem sinba thungna u thabagi thabak chatharakle manipura paktak nana umang kok thokpadage ainga sagi khalda chauna kaitharakliba sigi yenglaga lengak amadi tungan tungan ba club singna u thabagi thabak paikhalakle asigumba matam asida MANIKANTA MUTUM na MAHOUSHA gi khal kannaba changsilakliba khongjang ase yamna maram chaba amani masida mipum khudingmak na sawarfam thoi MAHOUSHA gi phibam ngaknaba thabak tobu singbu lengangna puning thogatpa amade sakhangbiba tarabade nahalising kaya MAHOUSHA gi khal kannaba mangjil thana chongthorakani afaba kunai ama semnabagi damak afaba naha sing sawatsi amade puning thogatpisi memorandum asida yauriba agenda ani ase Chief Minister ga unaraga kupna khanaraba matungda assembly da pukhatpa yabri yenge haina so MLA Karam Shyam na phongdokhi akoi afaba tawban harol sing ye puning thogatse encourage tawsi aduga moibu akoi moide afaba tawrpa taragadi afaba wakhalon khaliba naharon singje hoji naha mayam ama ne makhan mathengi tongan ton ma line da salaba matamni anu u thaba isdadi kaisu mangjeba leite u thaba u honba aduga climatic condition hagal hanba akoi malem sibu kannaba honaba kanda akoi khuding mona support piminasi aduga piriba memorandum se ai honorable CM da adinga si hayang da unaraga kari tawba yage do ai yenge adi sarkar da khoina support torgasu ai samakti madu yamna daita lawba misak ama haibadudi oidabanina moi ayabado lawraga adi assembly da kari kannaba yage kari pukatpa yage iban aduma yangchenge aduna thauna phau hanba leganu tawom tobudu da taw miyam gi aifanaba da khallu madugi adi khudondudi ishorna madi miyamna pirakadabani aina tawridugi matungina miyamna aibu adi recognize tawgani aduga puning thawgalakani aduna ninghanaba laitana kanna honoi cha mai pau memorandum koshinaba duga mari lainana environmental activist MANIKANTA MUTUM na hai thasiki tara mari dagi awang segmai arambai tengol unit ki office mamang dagi arambai tengol gi luting purel korongan ba kumana lamtha duna Chief Minister Nongthombam Biren yauna lamdamasigi tampaki MLA Nifuda memorandum pishin bagi khongchadasi changsilakhi bane khongchadasi da MLA minister ayamba support tobirai adubu kanagumba MLA minister kharadi jagni phiniba lakpoina ubibasi laibak thibane changsiliba khongjanga se mipum khudingmaki yaifana Maramaduna miyamna amata oina saugatpiu haina so mahakna makha taki aina mafam kharadadi pamung ayambana dum support tawbiri MLA matri ayamba adubu mafam kharadadi hadi changni phini lakpagi type ta koi cheng changni ba lakpagi type ta toropu gate lonjangi ba kaino yaudaba nate adubu hadi wahi wata jingdo aina mi macha ma oram taraba MLA matri jingdo haidom ba yaiba ngana viral chali MLA matri do karambano na comment da yamna lae adubu adugi thakdadi ai kumdaraga ai wangangoi MLA matri do masak maming palloi aduga aigi wakhalon hojik sijigi kano aigi agenda ani yawa point se kaisu akai bazu yawa nate sidi pressure to buju nate approach to bani handagi lakliba assembly da khitang khanabi wa habani aduga sida khoina mayamna support to bi haidi lam da thungu kanda khongna lakpa campaign lam dugi music na admana support to bi da taraba khogi lekham jafam makta orju admana pb da bata ga si totally fail oine ba haidi ani khongna japam ram ni ko aduna mayam puna maksu support to bi wa habasi as a environmental activist MANIKANTA MUTUM gi mai kai degi thamjage